Sinmisinggi Numit May Day 2026 na Lakpada Malemgi Suri Nomliba Sinmisingbu lo na Thingkhraba YAWOLLUPSINGGI APUNBA Committee CORCOM na EKAI KHUMNABA UTLAKLI Lupasigi Maikaidagi Thadorakpa Chirol amada matamgi matung inna pothok puthokpa amadi suba nombagi mawongda ahongba kaya aikoina uba fangli aduga Sinmisingbu senjau paiba kayana sizinaningba mawongda sizinabasu chatnabi ama oina tawkiba thong kaya su chatharakli masigi mayokta malemgi mafam kaya da Sinmisinggi apunba kholaw kaya tholaktuna Sinmisinggi damakta yai farol kaya semduna hingbada khara makhai marek mahau yauhanki amadi Sinmisinggi Numit May Day asigi haurakpham su oikibani amaromda masagi laingak amadi maning tamba senmit poram yachabagi matik adu mangkhrabada iramda masigi laumi Sinmisingna makalamna hingjaba ngamba haibasi oithokloi isagi hana leijaramba ningtamba laingak pathap adu hanjandrabadi iraiba ki senmit semgatpa oithokte malemgi mafam kayada haurakhiba Sinmisinggi hausingna revolution gi paukholoi oina thabak tawkiba ngaktani international labor movement na masigi kudam changdamni iramdam manipur kanglei pakta awa chaitheng khangliba Sinmisingna thodang asi lawba mathau tai Sinmisinggi numitna lakpada Sinmisingna leingak pathakpa sagonaba senjau paibasingbu yanaba lautunaba khudingmak mayek sengna khangdoktuna manaba kunailon ama senggatpa mathau tari national struggle ga Sinmisingga haibadi labor movement ga punna chatminaba mathau tai May Day na lakpa sida maikay asomda meeting changnabagi mayol chonghalase haina chirolasina makha tari